ngasi akhoi khungang gi thorom shida Dr. N. Sarat Singh lengbirak paboy khoi ahan ba maktada taram nok chari akhoi lamdam Manipur tongan tongan ba uhai wahai kaya yam marang kaina phangba dugumlaba lamdam amani hariba uhai wahai sing sigi manungda akhoi miyoi bagi hakchangda kanaraba machioi batanatana tongan tongan ba layeng kaya da sijinaba yaba dugumlaba uhai kaya amasu phangi bani aduna hariba uhai sing sigi maraktagi aikoina lafoi hariba uhai si lokhacharaga ngasi doctor na lengshin biringaida lafoi gi kanaba sing sigi matangda kharadang khangjahongna ba tanjadu logjage ahan mamaktada lafoi gi kanaba se asina mangonda kari kari yawbadagi aikoida kari kari hakchang phana thambada karamba mateng pangba yabagi haibana chingbado tang wahawdo koina thambiyo lafoi haibisi mayamne hena khangna biraba uhai makhal amani hakchang naraga layengba budi nadringaida nadana ba cheksinjabana hena phabana energy value yamna yawba tissue sing sengbat naba machaksu yamna yawjaba vitamin amadi mineral yawjaba loinana fiber amadi atai machiba pachak kaya yawjaba lafoi nuti gi chaba phai masina hakchang phana thambada mateng chawna pangi hoi ada akoina sum tajabada doctor koi stroke kumba tawgan ba kangbu singsida hariba lafoi si yam kanai ena sum tajai si matang da su kitang doctor na panbiramadi yam nungaini aduga atai atai kanaba to kari kari lege da su khardang ga haibiyo hoi lafoi si Malaysia digi horuk pani haina su thajanaba lei hojikti prithibida lafoi makal chahungi mathakda phangle mapung phana khoigi mayai wina chawba medium size lafoi amada potassium 350 mg yawi machi chabada blood pressure da su khoi hanthanbada mateng oi scientist singna thijinbadigi khangle madudi potassium watpa kangbuna stroke tawbagi changsi yam wangi miyoi lising manga ga chatruk masi chahi humbu manga gi mathak makhe study tawbada khogi 50% di potassium watpana marmoiduna stroke ki anaba mayokni haiba khangle maramduna lafoi si nomagi ama natrak ani sabasi yamna kanaba stroke tawbadagi su thingmangami ada doctor khoi lafoi si dadi fiber si di mapung phana yawda chala ahoi lafoi da fiber mapung phana yawi maruoina cellulose hemicellulose amasung alpha glucose mapung phana yawi maramduna lafoi chabana koi constipation konga manungai taba diarrhea toba sidagi su ngak thokpungami akoi colon sibusu koina sengdokpada koi normalize tawada yam mateng chawna pangi khong hambai damtadi lafoi asangba koi hanasu alaman singna adum pijenai chanai koi asangba si lafoi amani anatraga ani hum pijabada adum khongam su koi thing ada kanagumba nadi doctor angang sing sidadi lafoi pijabasi phatte pijanu ka haibasi su dum thengnajai ada si matang dadi angang da lafoi pijabasi ka su kaidabra apikpa angang machada su lafoi changnaina pijaba phai masa phaba hengani ana ektagi su ngakthokpa ngamani maramdi lafoida potassium fiber calcium magnesium phosphorus selenium iron vitamin A vitamin B vitamin C niacin folate amasung pantothenic acid yawi hoi ada kidney naba miyoi dadi hari kidney naba kangbu singsi dadi hariba lafoi si chabada dum kashu thoidongna kaidabra ta lafoi chabana kidney da afabadi oheli hoi nung leitana ba dasu mateng pangi adubu kidney anab leiraba kidney failure ba kangbunadi lafoi si chaba yati nadanabagi damaktadi yam kanaba aduga karigumba nagragadi masi chabada phatte sne tokpi hoi ade atai kanabadi kari leibiri doctor habiyo hoi haijage lafoi chabana cholesterol gi chang hanthanbada mateng oi lafoi da mahuksa gi oiba khogi sugar chini makhal ahum yawi makoi dudi sucrose fructose amasung glucose loinana fiber su yawi potassium mapung phana yawjabana masi exercise tawbada muscle bu cramping up tawbada akoi thingmangami energy boost ni aidi energy se yam piraba man haibadi pangal yam kangra leb research tawba kangmun hai lafoi ani charbadi minute
ꯃꯧꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯄꯨꯡ ꯑꯃ ꯃꯈꯥꯏꯁꯦ ꯑꯁꯤ ꯄꯥꯡꯒꯟ ꯀꯜꯂꯒ ꯁꯨꯝ ꯃꯥꯅ ꯏꯅꯔꯖꯤ ꯄꯤ ꯂꯩ ꯂꯐꯣꯏ ꯑꯅꯤꯁꯤꯅ ꯂꯐꯣꯏ ꯑꯥꯏꯔꯟꯒꯤ ꯁꯔꯨꯛ ꯍꯦꯟꯅ ꯌꯥꯎꯏ ꯃꯔꯝꯗꯨꯅ ꯑꯦꯅꯤꯃꯤꯌꯥ ꯏ ꯋꯥꯠꯄ ꯂꯩꯅꯥꯗ ꯂꯐꯣꯏ ꯆꯥꯕ ꯀꯥꯟꯅꯩ ꯃꯁꯤꯅ ꯍꯣꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯆꯥꯡ ꯏꯗ ꯍꯦꯟꯒꯠꯍꯜꯂꯤ ꯈꯣꯡꯍꯥꯝ ꯈꯨꯂꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯇꯣꯏꯅ ꯗꯥꯏꯔꯤꯌꯥ ꯇꯧꯒꯟꯕ ꯀꯥꯡꯕꯨꯅ ꯆꯥꯛ ꯇꯣꯛꯄ ꯃꯇꯨꯡꯗ ꯂꯐꯣꯏ ꯑꯃ ꯑꯅꯤ ꯆꯥꯕꯅ ꯆꯥꯕ ꯇꯨꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯥꯕꯗꯣ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯐꯍꯜꯂꯤ ꯍꯥꯏꯕ ꯕꯣꯏꯜꯒꯤ ꯃꯨꯚꯃꯦꯟꯗꯁꯨ ꯆꯥꯡ ꯅꯥꯏꯍꯜꯂꯤ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯝ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯤ ꯃꯌꯥꯝꯒ ꯄꯥꯔꯇꯤ ꯇꯧꯔꯨꯔꯦ ꯌꯨ ꯈꯔ ꯍꯦꯟꯖꯤꯟꯈ꯭ರೆ ꯉꯁꯤ ꯑꯌꯨꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯦꯡꯑꯣꯚꯔ ꯇꯧꯔꯦ ꯃꯁꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯂꯐꯣꯏꯒ ꯁꯪꯒꯣꯝꯒ ꯁꯦꯝꯕ ꯕꯅꯥꯅꯥ ꯁꯦꯛ ꯁꯦꯝꯂꯒ ꯈꯣꯏꯍꯤ ꯈꯔꯗꯪ ꯌꯥꯟꯁꯤꯟꯗꯨꯅ ꯊꯛꯂꯕꯗꯤ ꯈꯨꯗꯛꯇ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯒꯅꯤ ꯃꯁꯤꯅ ꯆꯈꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯐꯒꯠꯍꯟꯕꯗꯁꯨ ꯃꯇꯦꯡ ꯑꯣꯏ ꯑꯗꯣ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯃꯤꯗ ꯂꯐꯣꯏ ꯄꯤꯖꯕꯁꯤꯁꯨ ꯐꯩ ꯃꯁꯤꯅ ꯊꯨꯝꯒꯤ ꯁꯔꯨꯛ ꯍꯦꯟꯈꯤꯕꯗꯨꯁꯨ ꯃꯥꯅ ꯑꯩꯈꯣꯏ ꯂꯐꯣꯏꯁꯤꯅ ꯊꯨꯝꯁꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯔꯤꯕ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯑꯅꯥꯕ ꯂꯥꯏꯑꯣꯡ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯂꯐꯣꯏꯁꯤ ꯆꯥꯕꯗꯗꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯩ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ ꯀꯥꯡꯕꯨꯗ ꯂꯐꯣꯏ ꯆꯥꯕ ꯌꯥꯝꯅ ꯀꯥꯟꯅꯩ ꯂꯐꯣꯏ ꯌꯥꯝꯅ ꯆꯥꯕ ꯐꯩ ꯂꯐꯣꯏꯗ ꯁꯦꯔꯣꯇꯣꯅꯤꯟ ꯀꯧꯕ ꯄ꯭ꯔꯣꯇꯤꯟ ꯃꯈꯜ ꯑꯗꯨ ꯌꯥꯎꯏ ꯄ꯭ꯔꯣꯇꯤꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯔꯣꯇꯣꯅꯤꯟ ꯑꯣꯟꯊꯣꯔꯛꯄꯅꯤ ꯃꯁꯤꯕꯨ ꯍꯦꯄꯤ ꯍꯣꯔꯃꯣꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯍꯟꯕ ꯄꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯤꯗꯥꯛꯅ ꯍꯦꯟꯅ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯁ꯭ꯇꯣꯃꯥꯛ ꯑꯜꯁꯔ ꯂꯩꯕ ꯀꯥꯡꯕꯨꯗꯁꯨ ꯂꯐꯣꯏꯁꯤ ꯇꯣꯏꯅ ꯄꯤꯖꯕ ꯐꯩ ꯃꯁꯤꯅ ꯆꯈꯥꯎꯗ ꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤഡ് ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯂꯥꯏꯁ ꯇꯧꯍꯜꯂꯤ ꯂꯐꯣꯏ ꯆꯥꯕꯅ ꯁ꯭ꯇꯣꯃꯥꯛꯁꯀꯤ ꯑꯩꯈꯣꯏ ꯋꯥꯜ ꯏꯔꯤꯇꯦꯠ ꯇꯧꯍꯟꯗꯦ ꯑꯀꯥꯏꯕ ꯄꯤꯗꯦ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁꯀꯤ ꯑꯅꯥꯕ ꯂꯩꯔꯕꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯃꯗꯤ ꯆꯥꯔ ꯃꯇꯨꯡꯗ ꯂꯐꯣꯏ ꯄꯤꯖꯔꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯄꯨꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯐꯍꯜꯂꯤ ꯂꯐꯣꯏ ꯆꯥꯔꯒ ꯕ꯭ꯔꯦꯟ ꯄꯥꯋꯔꯁꯨ ꯍꯦꯟꯒꯠꯍꯜꯂꯤ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯨ ꯍꯦꯟꯒꯠꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯐꯣꯏ ꯆꯥꯕ ꯐꯩ ꯂꯐꯣꯏꯗ ꯚꯤꯇꯥꯃꯤꯟ C ꯚꯤꯇꯥꯃꯤꯟ A ꯚꯤꯇꯥꯃꯤꯟ B6 ꯚꯤꯇꯥꯃꯤꯟ B12 ꯌꯥꯎꯖꯩ ꯂꯣꯏꯅꯅ ꯄꯣꯇꯥꯁꯤꯌꯝ ꯑꯃꯁꯨꯡ ꯃꯦꯒꯅꯤꯁꯤꯌꯝꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯖꯕꯅ ꯃꯁꯤꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯩꯕ ꯅꯤꯀꯣꯇꯤꯟꯕꯨ ꯃꯥꯡꯍꯜꯂꯤ ꯑꯗꯨ ꯍꯛꯆꯥꯡꯕꯨꯁꯨ ꯐꯒꯠꯍꯜꯂꯤ ꯂꯐꯣꯏꯁꯤ ꯑꯦꯟꯇꯥꯁꯤꯗ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯍꯥꯔꯠ ꯕꯔꯟ ꯇꯧꯕ ꯊꯕꯥꯛ ꯆꯥꯛꯄ ꯅꯨꯡꯉꯥꯏꯇꯕ ꯁꯥꯕ ꯀꯥꯡꯕꯨꯅ ꯂꯐꯣꯏ ꯆꯥꯕꯗ ꯑꯩꯈꯣꯏ ꯔꯤꯂꯤꯞ ꯇꯧꯏ ꯌꯥꯝ ꯊꯨꯅ ꯄꯣꯊꯥꯏ ꯄꯣꯇꯥꯁꯤꯌꯝꯅ ꯍꯥꯔꯠ ꯕꯤꯠꯇ ꯀꯥꯟꯅꯕ ꯄꯤ ꯃꯁꯤꯅ ꯍꯛꯆꯥꯡꯒꯤ ꯋꯥꯇꯔ ꯂꯦꯚꯦꯜꯗꯁꯨ ꯆꯥꯡ ꯅꯥꯏꯍꯜꯂꯤ ꯂꯐꯣꯏꯗ ꯄꯣꯇꯥꯁꯤꯌꯝ ꯌꯥꯝꯅ ꯌꯥꯎꯕꯅ ꯆꯥꯕꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯄꯤ ꯑꯗ ꯍꯛꯆꯥꯡ ꯆꯤꯛꯄ ꯅꯥꯕꯒꯨꯝꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯂꯐꯣꯏ ꯆꯥꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯗꯕ꯭ꯔꯥ ꯗꯣꯛꯇꯔ ꯁꯤꯁꯨ ꯀꯥꯟꯅꯩ ꯑꯊ꯭ꯔꯥꯏꯇꯤꯁ ꯑꯃꯁꯨꯡ ꯒꯥꯎꯠꯀꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯗ ꯂꯐꯣꯏ ꯄꯤꯖꯕ ꯐꯩ ꯅꯣꯡꯃꯗ ꯃꯌꯥꯏ ꯑꯣꯏꯅ ꯂꯐꯣꯏ ꯑꯩꯈꯣꯏ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯎꯕ ꯂꯐꯣꯏꯁꯤ 9ꯗꯒꯤꯅ 10 ꯐꯥꯎ ꯄꯤꯖꯕ ꯌꯥꯏ ꯑꯃꯨꯛꯇ ꯆꯥꯕ ꯅꯠꯇꯦꯀꯣ ꯑꯃꯨꯛꯇ ꯆꯥꯗꯤ ꯇꯨꯝꯃꯔꯣꯏ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6-4ꯅꯤ ꯄꯤꯖꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯃꯥꯒꯤ ꯆꯤꯛꯄ ꯅꯥꯕꯗꯨ ꯃꯥꯏ ꯐꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯦꯟꯁꯇ꯭ꯔꯨꯌꯦꯁꯟ ꯗꯤꯁꯑꯣꯔꯗꯔꯗ ꯂꯐꯨ ꯊꯔꯣ ꯐꯨꯠꯂꯒ ꯃꯍꯤ ꯊꯛꯄꯗꯁꯨ ꯃꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯥꯟꯅꯕ ꯄꯤ ꯑꯗ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯅꯥꯕꯒꯨꯝꯕꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯐꯣꯏꯁꯤꯅ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯕꯗꯤ ꯂꯩ ꯇꯨꯝꯕ ꯌꯥꯗꯕ ꯑꯅꯥꯕꯗ ꯂꯐꯣꯏ ꯆꯥꯕ ꯐꯩ ꯇꯨꯝꯗ꯭ꯔꯤꯉꯩ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯐꯣꯏ 1-2 ꯆꯥꯕ ꯐꯩ ꯂꯐꯣꯏꯗ ꯑꯦꯃꯤꯅꯣ ꯑꯦꯁꯤꯗꯀꯤ ꯆꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ ꯃꯁꯤꯅ ꯃꯦꯂꯥꯇꯣꯅꯤꯟ ꯍꯥꯏꯕ ꯁ꯭ꯂꯤꯞ ꯍꯣꯔꯃꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯍꯣꯔꯃꯣꯟꯁꯤ ꯄꯨꯊꯣꯛꯏ ꯇꯨꯝꯕ ꯅꯨꯡꯉꯥꯏꯍꯜꯂꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯁꯛꯆꯨ ꯐꯖꯅꯕꯒꯤꯗꯃꯛ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯗꯗꯤ ꯂꯐꯣꯏꯁꯤ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ ꯃꯁꯤ ꯀꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯍꯥꯏꯖꯒꯦ ꯂꯐꯣꯏ ꯑꯃꯨꯟꯕ ꯑꯃ ꯅꯣꯏꯈꯥꯏꯕꯤꯔꯣ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯌꯥꯟꯁꯤꯟꯕꯤꯔꯣ ꯆꯥꯃꯁ 2 ꯅꯠꯇ꯭ꯔꯒ 3 ꯑꯣꯏꯕ ꯌꯥꯏ ꯉꯁꯥꯏ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯦ ꯂꯐꯣꯏ ꯑꯃꯁꯤꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯩꯈꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯁ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯔꯦ ꯃꯁꯤ ꯁꯦꯝꯃꯒ ꯃꯁꯤ ꯇꯩꯁꯜꯂꯒ ꯃꯤꯅꯤꯠ 25ꯃꯨꯛ ꯊꯝꯕꯤꯕ ꯃꯁꯤ ꯃꯥꯛꯁ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯥꯛꯁꯤꯅ ꯚꯤꯇꯥꯃꯤꯟ C ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯅ ꯎꯟꯁꯥꯕꯨ ꯇꯁꯦꯡꯒꯅꯤ ꯉꯧꯁꯨ ꯉꯧꯊꯣꯛꯀꯅꯤ ꯁ꯭ꯄꯣꯠ ꯑꯃꯁꯨꯡ ꯕ꯭ꯂꯤꯃꯤꯁ ꯍꯟꯊꯍꯟꯒꯅꯤ ꯃꯁꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ 2-3ꯂꯛ ꯇꯧꯕ ꯌꯥꯏ ꯃꯁꯤꯒꯤ ꯐꯦꯁ ꯃꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏꯒ ꯈꯣꯏꯍꯤꯒ ꯁꯦꯝꯕꯁꯨ ꯌꯥꯏ ꯆꯟꯗꯟꯒꯁꯨ ꯁꯦꯝꯕ ꯌꯥꯏ ꯑꯦꯟꯇꯤ ꯑꯦꯖꯤꯡ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯃꯥꯏꯗꯨ ꯈꯨꯏꯗ꯭ꯔꯕꯅꯤ나 ꯅꯍꯥ ꯑꯣꯏꯔ ꯁꯨꯝ ꯂꯩꯔꯦ ꯂꯐꯣꯏ ꯃꯀꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯨꯏꯕꯗꯁꯨ ꯐꯍꯟꯕ ꯉꯝꯃꯤ ꯂꯐꯣꯏ ꯃꯀꯨꯁꯤ ꯃꯤꯅꯤꯠ 15 ꯊꯣꯝꯅ ꯊꯝꯕꯤꯕ
maku se karam haina maku se ko ye sugar ga thombe lapoi ne khui ne champra mahi ne pulapna pullaga no khai biro ko hai jage ko lapoi ne khui ne champra mahi ne pulapna pullaga no khai biro lapoi ama champra mahi ani champra mahi se chamas ani hab lapoi ama champra mahi chamas ani khui chamas makhai dagina ama oibi Masimai toro maxi semani. Masina mai de minute kun tairaga thambiro. Sapon yaudaba isingna. Ai ising di lumbu lumbu saba oigadaba. Sina mai de tathokbiro minute kun manga rom thama matungda. Aduga misen yengbiu mai do kyam phaji hai khangani. Haibiu. Ada makhatana aduga uring adagi akoigi uring gumba maida puri gumba thungba sugumba sidi hairiba lapoi sina masi leitana ba Pahana bahida ko ina shemba gadi lebi da bra doctor. Yai uring dasu adagi ekni dasu yai. Uring amusung ekni lerbati lapoi ne samprane khoiga mo sigi apunba sigi pulapun silaga marks ngasai sembudon marks sembira. Hoi. Asida mu khoye yengang makup khra yang makup se samas makhai hapchen biro. Aduga masi mai da phajana tai biro. Koi uring si yam tuno pai ekni su phagani atam khara chathabiu hena phabadi masida hariba hidak sida soda backup se baking soda se khara samas aidi samas amagi saruk ahum thokpi saruk ama haidare khaji khatang kitang gumba hablaga semman sunu hena pai ri adoba mana laphoi ne khohi ne komla ne pullaga mark semlaga siner basu mai ngawi nali anti aging way mai kuiba fei ado mase adum sai jo pasina badasu asokpa ko ye phattaba side effect lei bajana te yam nungai je doctor na khoi tongan ba lafoi sina khoi gi mioi bagi hakchang da tongan ba laina kaya marum dagi su ngak thok pangami aduga sida natana khoi sakchu phajana maroina nupi obi singi damak ta su yam kanaba pi hena su tak pi ri ada makhata na khangjaningi si doctor hariba lafoi si khoina ngasai doctor na depression da di yam kanai na di tak pi gre ado siga kitang nakshan jarakpada wakhal gi laina na naraba khoi alzheimer gi anaba leiraba mioi sing sida di lafoi sina thidokpa kana basi pi basi ngam da jala masi ngame lafoi si am kanai Cornell University Ithaca New York ki akhangai singna research tawbudi khanglei madudi lafoi ne sem ne amadi komla hum si changnai na nuti gi charbadi khoi neuro degenerative disorder gi anabasi as Alzheimer's disease masi chang si am hanthali nadana ba hana hoising si chaba fai haina sumoina research tawbudi moi puthokre ada lafoi si dum hana chaba fai aduga narbasu anaba kangun su chabi hoi ngasai kidney naba mida da ne bang ngasai lafoi na yadri kidney lena leba mi ada ngasai gi doctor na sum haibirak pasida gi khoi lafoi ga sem ga panbir ba animak si am kanaba uhinga tani na dum logjai ada sigi kanaba si hena khoi da khangna na base khara hena sugai nang tang takpiram madi am nungai jani sem la phoi ga se hoi sem la phoi ga changnam na tarabadi sem da yawba protein du la phoi da saruk mari hena yawi carbohydrate na saruk ani hena yawi hoi sem da yawba phosphorus na la phoi da saruk ohum hena yawi vitamin A amasung iron na saruk manga hena yawi vitamin amadi atai mineral na saruk ani hena yawi adana masi khoi sumaina haine e banana yede keep the doctor away haine su haine hoi ana sem dagi di maramama da di lafoi no yam koi kana ba hena ada cancer laina gi matang da di lafoi gi kana ba si kari kari leibiri doctor lafoi da selenium yauje masina cancer laina thingbada maroi ba saktam langi hoi selenium amusung vitamin E ga pullaga cancer dagi ngak thokpada chawrba mateng oi neutralize cancer causing free radical cell oi maramduna lafoi si saba cha dung kani hoi asai gi lafoi bu puthorei ba lafoi bu lafoi pali ba pambi sing hadi koi lafu amadi magi mana mahai ina yala lakadari ba mapan haijatare koi lafu tharo na chingba sing si koi mioi bagi hakchang da so duki matik kana badi pi haiba simde dum mayam na hainare koi angang unari bi nupi sing na ba koi lafu si dum toin chana ba adagi lafu tharo gi kana ba sunga sai mate ma doctor panbi gre ada si matang sida amuk lakchani
ꯈꯪꯉꯤ ꯁꯦ ꯑꯩꯈꯣꯏꯅ ꯂꯐꯨ ꯊꯔꯣꯒꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯕꯁꯤꯡꯅ ꯂꯐꯨꯒ ꯆꯥꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯐꯨ ꯊꯔꯣꯗꯅ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯗꯣꯛꯇꯔ ꯍꯣꯏ ꯍꯥꯏꯖꯒꯦ ꯂꯐꯨꯁꯤ ꯏꯟꯁꯥꯡ ꯑꯣꯏꯅꯁꯨ ꯌꯥꯝ ꯍꯥꯎꯕ ꯄꯥꯝꯕꯤꯅꯤ ꯂꯐꯨ ꯊꯔꯣꯁꯨ ꯉꯥꯏ ꯂꯐꯨꯗꯤ ꯐꯥꯏꯕꯔ ꯌꯥꯎꯖꯩ ꯃꯁꯤꯅ ꯑꯔꯨꯝꯕ ꯍꯟꯊꯍꯟꯕ ꯈꯔ ꯋꯥꯏꯠ ꯂꯣꯁ ꯇꯧꯕ ꯑꯁꯤꯁꯨ ꯃꯇꯦꯡ ꯑꯣꯏ ꯄꯣꯇꯥꯁꯤꯌꯝ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ B6 ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯖꯕꯅ ꯏꯟꯁꯨꯂꯤꯟ ꯑꯃꯁꯨꯡ ꯍꯣꯃꯣꯒ꯭ꯂꯣꯕꯤꯟ ꯄꯨꯊꯣꯛꯄꯗꯁꯨ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯏ ꯍꯞꯇꯥ ꯑꯃꯗ ꯂꯐꯨ ꯊꯣꯡꯕ ꯅꯠꯇ꯭ꯔꯒ ꯏꯔꯣꯟꯕ ꯑꯃꯨꯛ ꯆꯥꯕꯅ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕ ꯀꯥꯡꯕꯨꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏ ꯈꯣꯡ ꯍꯥꯝꯕꯗꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯤ ꯀꯤꯗꯅꯤꯒꯤ ꯅꯨꯡ ꯂꯩꯕꯗꯁꯨ ꯀꯥꯟꯅꯕ ꯄꯤ ꯂꯐꯣꯏꯗ ꯅꯠꯇꯅ ꯂꯐꯨ ꯊꯔꯣꯁꯨ ꯆꯥꯕꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯄꯤ ꯚꯤꯇꯥꯃꯤꯟ ꯀꯌꯥ ꯌꯥꯎꯏ ꯐ꯭ꯂꯦꯚꯣꯅꯣꯏꯗ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯤꯟ ꯌꯥꯎꯏ ꯕ꯭ꯔꯣꯡꯀꯥꯏꯇꯤꯁ ꯇꯧꯕ ꯀꯟꯁꯇꯤꯄꯦꯁꯟ ꯑꯃꯁꯨꯡ ꯑꯜꯁꯔꯗꯁꯨ ꯀꯥꯟꯅꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯥꯒꯤ ꯈꯣꯡꯆꯠ ꯂꯥꯛꯄꯗ ꯌꯦꯛꯄ ꯊꯤꯟꯕ ꯇꯧꯗꯨꯅ ꯅꯥꯕꯗꯁꯨ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯆꯥꯕ ꯐꯩ ꯂꯐꯨ ꯊꯔꯣꯗ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯌꯥꯎꯖꯩ ꯆꯥꯕ ꯐꯩ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯆꯥ ꯃꯁꯨ ꯂꯪꯐꯩꯗꯒꯤ ꯂꯥꯛꯄꯗ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯑꯣꯟꯅꯕꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯉꯥꯛꯊꯣꯛꯅꯕ ꯃꯆꯥꯁꯤꯡꯕꯨ ꯂꯐꯨ ꯊꯔꯣ ꯄꯤꯖꯅꯩ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯉꯒ ꯑꯗꯨꯝ ꯂꯩꯕꯤꯔꯝꯕꯖꯥꯠꯅꯤ ꯆꯨꯝꯕꯅꯤ ꯈꯣꯝꯂꯧꯕꯤ ꯃꯅꯤꯡꯀꯨꯝꯕꯤ ꯅꯨꯄꯤꯗ ꯆꯥꯡꯕꯤ ꯂꯐꯨ ꯄꯤꯖꯕꯗ ꯈꯣꯝ ꯍꯦꯟꯅ ꯊꯣꯛꯄ ꯍꯦꯜꯂꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯟꯅ ꯈꯪꯕꯤꯗꯨꯅ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯝꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕꯃꯛꯅꯤ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯗꯤ ꯂꯐꯨ ꯊꯔꯣ ꯆꯥꯕꯁꯤ ꯐꯩꯌꯦꯅ ꯁꯨꯝ ꯍꯥꯏꯅꯩ ꯃꯁꯤ ꯀꯌꯥꯝ ꯌꯥꯝ ꯆꯨꯝꯖꯥꯠꯅꯣ ꯗꯣꯛꯇꯔ ꯃꯁꯤ ꯆꯨꯝꯃꯤ ꯍꯥꯏꯕꯤꯌꯨ ꯗꯥꯏꯕꯦꯇꯤꯁ ꯇꯧꯕ ꯀꯥꯡꯕꯨꯅ ꯂꯐꯨ ꯊꯔꯣꯗꯨ ꯅꯨꯡꯗꯥꯡ ꯁꯣꯏꯔꯒ ꯍꯥꯏꯗꯤ ꯂꯐꯨ ꯊꯔꯣꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯈꯣꯏ ꯀꯨꯞꯅ ꯁꯣꯏꯔꯒ ꯏꯁꯤꯡꯗ ꯇꯤꯡꯂꯒ ꯊꯝꯂꯝꯕꯗ ꯅꯣꯡꯉꯥꯜꯂꯒ ꯃꯍꯤꯗꯨ ꯊꯛꯄꯗ ꯕ꯭ꯂꯗ ꯁꯨꯒꯔꯁꯤ ꯍꯟꯊꯍꯜꯂꯤ ꯑꯗꯩ ꯂꯐꯣꯏ ꯃꯀꯨꯁꯤ ꯍꯤꯗꯥꯛ ꯀꯥꯟꯅꯩꯌꯦꯅ ꯍꯥꯏꯅꯕꯁꯨ ꯁꯨꯝ ꯇꯥꯖꯩ ꯑꯗ ꯂꯐꯣꯏ ꯃꯀꯨꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯑꯗꯨꯁꯨ ꯈꯤꯇꯪꯒ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯖꯒꯦ ꯂꯐꯣꯏ ꯃꯀꯨꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯃꯅꯤ ꯑꯩꯈꯣꯏ ꯄꯣꯁꯇꯦꯠ ꯒ꯭ꯂꯥꯟ ꯆꯥꯎꯊꯣꯛꯄ ꯀꯥꯡꯕꯨꯅ ꯂꯐꯣꯏ ꯃꯀꯨ ꯆꯥꯕ ꯐꯩ ꯃꯥ ꯑꯃꯗꯤ ꯇꯤꯟꯅ ꯆꯤꯛꯄꯗ ꯂꯐꯣꯏ ꯃꯀꯨꯁꯤ ꯇꯩꯁꯤꯟꯕ ꯊꯣꯛꯑꯦ ꯇꯩꯁꯤꯟꯕ ꯃꯥ ꯆꯤꯛꯄ ꯃꯐꯝꯁꯦ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯐꯩ ꯁꯨꯒꯥꯏꯈꯤꯕ ꯎꯟꯁꯥ ꯀꯥꯏꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯙꯪꯅ ꯈꯪꯗꯦ ꯑꯃꯅ ꯆꯛꯈꯥꯏꯈꯤꯕ ꯇꯠꯄ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯃꯀꯨ ꯊꯣꯝꯖꯤꯟꯕꯗ ꯁꯤꯁꯨ ꯊꯨꯅ ꯑꯣꯏꯁꯤꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯌꯥꯁꯤ ꯑꯩꯈꯣꯏꯅ ꯉꯧꯅ ꯂꯪꯅ ꯊꯝꯅꯤꯡꯉꯕ ꯌꯥꯗ ꯂꯐꯣꯏ ꯃꯀꯨ ꯇꯛꯄꯗ ꯌꯥꯁꯤ ꯂꯪꯒꯅꯤ ꯃꯤꯅꯤꯠ 2ꯗꯒꯤ ꯇꯥꯗꯅ ꯇꯛꯄꯗꯤ ꯐꯩ ꯍꯞꯇꯥ 2-3 ꯆꯠꯊꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯁꯦ ꯀꯌꯥꯝ ꯉꯧꯒꯦꯅ ꯈꯪꯒꯅꯤ ꯎꯟꯁꯥꯒꯤ ꯑꯅꯥꯕ ꯁꯣꯔꯥꯁꯤꯁ ꯇꯧꯕꯗ ꯂꯐꯣꯏ ꯃꯀꯨ ꯇꯩꯕꯗ ꯍꯥꯀꯠꯆꯕ ꯐꯍꯟꯕ ꯉꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯉꯝꯃꯤ ꯆꯨꯝꯅꯒꯤ ꯐꯨꯔꯤ ꯊꯣꯛꯄ ꯍꯥꯀꯠꯆꯕꯗꯁꯨ ꯂꯐꯣꯏ ꯃꯀꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯩ ꯎꯟꯁꯥꯕꯨꯁꯨ ꯅꯥꯜꯍꯜꯂꯤ ꯀꯣꯛ ꯆꯤꯛꯄꯗ ꯂꯐꯣꯏ ꯃꯀꯨꯅ ꯃꯐꯝꯗꯨꯗ ꯊꯣꯝꯖꯤꯟꯕꯗꯁꯨ ꯈꯔ ꯀꯥꯟꯅꯕ ꯐꯪꯏ ꯑꯩꯈꯣꯏ ꯈꯣꯡꯎꯞ ꯀꯥꯞ ꯊꯥꯕꯗ ꯂꯦꯗꯔ ꯈꯣꯡꯎꯞꯇꯀꯣ ꯂꯐꯣꯏ ꯃꯀꯨꯁꯤ ꯇꯩꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯊꯝꯂꯒ ꯑꯃꯣꯟꯕ ꯐꯤꯅ ꯇꯛꯊꯣꯛꯄꯤꯌꯨ ꯂꯪꯅ ꯐꯖꯕ ꯍꯦꯟꯒꯅꯤ ꯂꯦꯗꯔ ꯖꯦꯀꯦꯠ ꯑꯃꯁꯨꯡ ꯐꯔꯅꯤꯆꯔ ꯀꯌꯥꯗꯁꯨ ꯃꯁꯤ ꯇꯩꯕ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯟꯅ ꯃꯆꯦꯠ ꯑꯃ ꯍꯥꯟꯅ ꯆꯥꯡꯌꯦꯡ ꯇꯧꯕꯤꯀꯣ ꯑꯩꯈꯣꯏ ꯁꯖꯤꯛ ꯋꯥꯔꯠ ꯑꯩꯈꯣꯏꯅ ꯁꯖꯤꯛ ꯊꯨꯡꯕꯁꯦ ꯁꯤꯗꯁꯨ ꯂꯐꯣꯏ ꯃꯀꯨꯒꯤ ꯃꯥꯒꯤ ꯁꯤꯅ ꯌꯦꯂꯣ ꯑꯣꯏꯕ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤ ꯃꯁꯤꯅ ꯃꯀꯨꯗꯨꯅ ꯁꯨꯝ ꯇꯛꯄ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯌꯦꯂꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕꯁꯦ ꯃꯁꯤ ꯁꯖꯤꯛꯁꯤ ꯐꯍꯟꯕ ꯉꯝꯃꯤ ꯇꯤꯜ ꯀꯥꯡꯅ ꯆꯤꯛꯄ ꯈꯣꯏꯅ ꯆꯤꯛꯄ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯆꯤꯛꯄ ꯇꯧꯕꯁꯤꯗ ꯑꯗꯩ ꯄꯣꯝꯈꯠꯂꯕꯗꯤ ꯂꯐꯣꯏ ꯃꯀꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇꯨꯅ ꯇꯛꯄ ꯑꯗꯨꯒ ꯇꯛꯄ ꯂꯣꯏꯅꯅ ꯊꯣꯝꯖꯤꯟ ꯊꯝꯕ ꯌꯥꯏ ꯃꯥꯒꯤ ꯃꯃꯨꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯃꯨꯒꯤ ꯍꯨꯁꯨ ꯀꯣꯛꯀꯅꯤ ꯑꯄꯣꯝꯕꯁꯨ ꯍꯟꯊꯒꯅꯤ ꯆꯤꯛꯄ ꯅꯥꯕꯁꯨ ꯐꯒꯅꯤ ꯌꯥꯝ ꯀꯥꯟꯅꯕ ꯖꯥꯠꯅꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯂꯐꯨꯅꯦ ꯑꯗꯩ ꯂꯐꯨ ꯊꯔꯣ ꯂꯐꯣꯏ ꯁꯤꯒꯤ ꯀꯥꯟꯅꯕꯈꯩꯗꯤ ꯁꯨꯝ ꯍꯥꯏꯕꯤꯔꯦ ꯑꯗ ꯃꯥꯒꯤ ꯃꯅꯥꯒꯤ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏ ꯂꯥꯒꯤ ꯁꯔꯨꯛ ꯍꯥꯏꯖ ꯇꯥꯔꯦ ꯃꯁꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕꯁꯤ ꯏꯔꯩꯃꯛ ꯂꯩꯇ ꯖꯥꯠꯂꯥ ꯑꯗꯣ ꯃꯁꯤꯗꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯏꯌꯥ ꯌꯥꯗ ꯖꯥꯠꯂꯥ ꯗꯣꯛꯇꯔ ꯂꯐꯨꯒꯤ ꯃꯅꯥꯁꯨ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯤꯌꯨ ꯂꯐꯨꯒꯤ ꯃꯅꯥ ꯂꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣꯔꯣꯐꯤꯜ ꯌꯥꯎꯖꯩ ꯃꯁꯤꯅ ꯏꯟꯇꯦꯁꯇꯥꯏꯅꯦꯜ ꯑꯜꯁꯔ ꯇꯧꯕ ꯂꯨꯀꯦꯃꯤꯌꯥ ꯑꯃꯁꯨꯡ ꯁ꯭ꯀꯤꯟ ꯗꯤꯖꯤꯖ ꯀꯌꯥꯕꯨꯁꯨ ꯊꯤꯡꯕ ꯉꯝꯃꯤ ꯂꯥꯗ ꯁꯥꯏꯇ꯭रिꯛ ꯑꯦꯁꯤꯠ ꯀꯦꯜꯁꯤꯌꯝ ꯀꯦꯔꯣꯇꯤꯟ ꯚꯤꯇꯥꯃꯤꯟ C ꯚꯤꯇꯥꯃꯤꯟ A ꯑꯃꯁꯨꯡ ꯇꯅꯤꯟ ꯌꯥꯎꯏ ꯂꯥ ꯑꯅꯧꯕ ꯂꯥꯌꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯊꯛꯄꯗ
이 생도이 lip juice purify the blood taina khoi prithibigi khoi akang isingna hai hoi adum laji su khoi kana ka yam su yawi aduga magi laphoi gi maku gi saruk se masigi machu sida kari gumba da khoi yellow machu si oiba aduga ngangsin ba amuba kasin ba kaya ma yaw se khoi sum laphoi leijaruba chajaba chanaba tawja matam ja thengna jai hajariba makhoi si su khoi na sum chaba sidadi khoi phattaba masina hena kanaba oibra haibadu su kitang takpiu hoi laphoi da machu angang bo rabati maduna hena hidaki magun hele maroon red haida color maroon red color oigani vitamin C amusung potassium changwang yawi hoi laphoi amun bagi skin makuda dark base khoi amuba on yellow khoi amuba kamdipa manba khoi makum kar abadi adumba amuba dark makup kabado TNF haina tumor necrosis factor koi hoi masi anti cancer gi quality yamna yauje cancer ngangthoknaba magun yamna yawi masi chaba yam pai Chinese University of Hong Kong Department of Biochemistry Faculty of Medicine research tobada banli adi banana lectin koba protein khara amunba adi khoi amuba musinba laphoi haidari ko khoi makuda musilak laphoi laphoi gi drug paste kabri phangen masina anti HIV wai machi chabada immune system se phagran bada de digi khoi anti tumor asi agent wai aduna masi laphoi si nuti gi chaba fai HIV khoi anaba singdasu yamna kanaba hida amchu chinchakni hoi do khoi masi maina pokpa amusung aso open da su khoi laphoi si laphoi amun ba thomjin ba phai laphu gi layon anobu du su sugara ga dum thomnai mamanga deuna do hajining mamna laphoi si karim kan da su khoi ge freeze da refrigerator da kadung da su thambi no kari gi no doctor masi masida laphoi si da phataba pol khara lakpa le hoi yam nungai je ngasi akhoi studio sida Dr. N. Sarat lengbirakna khoi lamdam sida phangiba tongan ba uhai singi maraktagi akhoina lafoi hariba uhai asida kanaba kari yauri masina kari karamba anaba singda sijinabada kanaba pi haibena chingba yamarik chumba wafam kaya thambiba Dr. Bomuk hana thagachari